ꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯟ ꯂꯤꯛꯏ ꯍꯥꯏꯕꯗꯨ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯪ ꯇꯞꯄꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯎꯁꯤꯠꯇ ꯇꯥꯛꯄꯅꯤ꯫ ꯐꯣꯛꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯦꯝꯒꯠꯈꯤꯕ KNO ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯟ ꯂꯤꯛꯏ ꯍꯥꯏꯕ ꯑꯗꯨꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯇꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯍꯧꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯥ 13 ꯍꯦꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯃꯤꯍꯥꯠ-ꯊꯤꯅ ꯍꯥꯠꯈꯤꯕ, ꯌꯨꯝ ꯀꯌా ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯗ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯑꯃ ꯇꯨꯝꯂꯤꯉꯩꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯤꯍꯥꯠ-ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯥꯟꯗꯥ ꯑꯃ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯔꯤꯌꯦꯜ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯁꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯃꯧꯅꯍꯥ ꯑꯃ ꯂꯩꯈꯤꯗꯕ ꯄꯥꯎꯃꯤ ꯑꯃꯗꯤ ꯃꯤꯆꯝ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯣꯔꯠ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕꯗ ꯃꯣꯏꯔꯥꯡꯗꯒꯤ ꯑꯍꯜ ꯑꯃ ꯂꯩꯈꯤꯗꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ड्रोन अटैक तौरक्पा अमदी मिसाइल अटैक तौरक्पा असि इंडियादा अहानबा इंटरनेशनल सिक्योरिटी चाउना सिंगनबा अमनी हाइना इंडियन आर्मी दा लेरंबा रिटायर्ड हाई रैंकिंग ऑफिसर सिंगना हाइकिबा फावबो लेरे हाइरि।